Mayam Bukrum Zari, I don't know if impact news nay Raj Nongthombam, Manung Hutna Saturday night show the Mayam Butam Nokchari. Ngasigi Saturday night show Sigi showstopper because guest asi Kuki films ki Kuki film ki yamna sakna be renowned actress amani. Ladies and gentlemen, boys and girls, children of all ages, please put it together for Vahneiching Hangmi alias Chingboi. Aham tada Vahneiching Hangmi bu alias Chingboi bu hatare taram nokchari. Welcome to Saturday night show. Thank you so much. Ahan bamakta Impact TV Saturday night show asida. Aibu kobi bagi damakta Impact TV bu thagatari. Amasung viewers mayam basu ehakna krumjari. Yang ngai je ado Chingboi dom harge khoi ki nickname se Chingboi obani na sine hena stoi na kongdom dom wale mayam kong nei ko. Hoi mani. Amason official khoi certificate ki mingoi dune Vahneiching sina. Okay, Vahneiching Hangmi alias Chingboi ado Chingboi na ahamba da khangjening se khoi na ahamba da ni intro to budi hype brief le haigre Kuki films ki yamna sangnai rebi actress ama khangni yamna popular oiba face ama khangni haitare khoi Imphal tampak tana tak atai valley ki Manipur ki valley sing da haitare yamna khoi hari film si yengna da batar ga Kuki film yengna da batar ga su Manipur ki Kuki lonbo khangbangang na ba mayam di yamna pamna na yengna film sing ki actress ama khangni aduna khara hen haitare Vani mamaramda Chingboi maramda khoin khangjening si Vani si Chingboi si karamba imung dagi horakibano kari lamda polakibano adaga karaida saurakiba ima pabungi mingna kai koba hadi intro ama haitare na ko isagi intro ama han haibiro hoi ai se tasengna ai pokpa lamse maphodam dam sabla hoji phau loi dre di ai ya nga ori ngai digi saba dam ne bako hoji phau budi loi dre du agi mafam da ai pokcha bane bako adu khoi lan dagi thore adu mafam kari ha uchek dona khoi si mafam da dum hong ba hai tare ko lan hai je khoi gi communal fight tong na ki ba 1991 93 lan hai ba khoi Kuki tangkhul hai ga dra karam lan hai ga khoi si pik ni bani na ko adu maina lan lei ba du dagi khoi si thorak pa hai tare adu hoji ki oina di modbung Senapati district hai ga dra ko adu mafam da leiri okay kang modbung si ke hoji ki anoba district ta di lam do di male lam do di adu Kangpopi district hai na hai khramal ana gi na Senapati district ko okay adu ima pabung gi mingdi kai gi ko bi adu ga ima pabung loi le biri bra isil no kya so ba ketang hai biram yung gi tang da khoi pabung gi ming sena thangkhulun Thangkhulun Hangmi aduga khoi mama gi ming sena ngaihling koi ngaihling adu di ima pabung animal leiri ko hoi leiri isa ithandara kana oibi ai ithan da dinate da khoi yam da itin naw se ai khatang ai sina iton ton di mathak khoi yi family sida nupi kya nupi se manga nupa mari mapan loina mapan yam so khoi di yam nungai je da nipan subi ne ba kana no oibi se Chingboi na nipan subi ai gi khadi ton bi naw nupi ma khak le de ado khoi family da di kana haitare ithanda oibi family se da khoi gi art ki lamda film na traga to artistic music ki lamda oibi na traga any traditional form of art to oibi sigi lam sida lei basi ithanda oibi bra kana dilebi family da ai ithanda oibi mali da relative ta di haitare ima gi marida ipa gi marida kanam ta leiba mandi da ithanda oibi mali da ado kam haina hadi modbung da leibi re ko aham da khoi mapau dam da leram badagi sona honga khare hare ado khoi tampak do so dum leibi bra kamai to bi ai se khoi modbung da di khoi gi khoina modbung da leiri se 2012 da ne bako adu 2012 da leiba tar so ai se toina leigan da ba marak ta ai se khara film khara smaina to badi no ko Imphal da khatang anamba da Imphal da leiba ai tar okay Imphal da so dum lei ado khoi gi Vahneiching Hangmi hai tare Chingboi gi ming se official ming hai tare Vahneiching sen ming oiduni Hangmi sing sai pamung gi ming so Hangmi yaw bi khare Hangmi si khoi gi yumna ko mo oidong male kitang hai bi ming batang da so yumnak ta Hangmi se khoi gi yumnak se da khara chaw hai badi Hangmi khoi khatang na Hangmi na te Hangmi se da khoi gi branch surname ama lei hai badi branch sai ra gi khoi sina lufeng oiba lupeng misau hai na lei ni haming gi han bada lufo lei ni lupeng dunia ba khoi sina mayai gi do aduga misau ne iton ba hai ga dra ko admai na lak pai tar khoi se mayai do lupeng do oi bai tar hoi yumnak se da su lupeng su oi ne okay yam noere adu makha si kamai to dana sumba background se da gi sinau ma pan leiba
adagi modbung da mo hongkiba adubu film na maram oidna ko imphal da sudum leiba sudum jawi intak piri adubu film gi line se da lak pase ha mada directly film da lak pra koina hekta ja bada koi music video amani so ko thengna jai hai tare music video dagi horokibra film dagi horokibra natraga adugi mamang da su atopa art ki kari kari lam isai nongmai da yor pra kamai hobir ki sigi line se hai ba taragadi tasengna hoi music video se myam kumi hai ba dinate ba ko ado album music video album amasida isai ani da yawrame adi isai ani se kam 2012 ne se oza director khailun na puthok chaba tasingna ma se ai film budi tasingna art sida aina changba matamda album oyu film oyu loin mak art ni ko art ni adubu ahan bada kari hagidra album sida changba hai tar ai se aduda lungdei nu haina part 1 lungdei nu album 2012 da puthok chaba ni se oza director khailun hoje akhoi impact tv gi Kuki channel producer oiba yam ngai de oza director khailun sine ba ko mana puthok chaba amana direction piba dungdei nu album sida ne ba isai ani da yawram be ba ko isai ani sida amaduna vetsim zawlo haiba sidi akhoi meite muron da hairaga di yengba da pen ba nai da ba haigadra han bisai se aduga ani suba duna tulai golang ho hairaga di hojik matam gi pakhang sing haiba di ba ko se manipuri film album oyo aduda choreographer oiba da dhanes oza dhanes haigadra mana choreographer biba aduma masa mak yauna ani suba ai album da maga kumina bai tare okay ani sida album sida okay hairiba album si khoi da su clip khara lei hai tare aduga adu da natana atopa khoi gi Chingboi gi film da nam gi ba isai gi sin matek su lere matek khara dang hai tare ham glimpse na khoi gi impact tv gi impact news ki viewers sing da su Chingboi gi music video sing film sing se komai to bono sa hai pet idea ama leino ki tamukta video matem tang ko Chingboi ge yauna yengmina si ko yam ngai jari video ki han yengmina si yam bhazare hai tare music video su aduga film gi se myam jaw hai tare ado Chingboi da lasen gi se sigi music video gi sei sing si sidagi hor banina film bok lak tre sida music video se kyam yam na di kumbirami aduga karamba music video da hai tare ne mayam na ko gi Chingboi se recognize to ba hai gadra mayam na popular ba ko gi turning point hai tare Chingboi gi life ta karamba music video do oibi ki na karam film karai do oidina madu gi stage music video se ai yamna kumam badina te ai na ngasai haiba gumna album amada isai ani khatang dani ai na khan basida mina dum khangbi gani yam kanna popular oibo mak tu da traga su ko admaina ai gi isai betsim zolo ani mak tu adum mina popular oiba hada pamna badum yam kanna oidraga su ko adu mathang da ozana ka da dum kumgi adu de harba music video ani sigi matung dagi adum directly film da dum lakpa hokreba
adu matung da su music adu video matung da music video album kari yam ta nai nam de only adu ni khatang ani sina me ba ani si matung da haidi adu matung da music video nam matung da music sorry I mean music video atai di nam de adu film da hore ba adu film da lak pasi kamai laki masigi offer hai gadra film che kumasi hai base sigi hawdor pase kana ni nishe to bi ke mai to mase ai 2012 da ni aina music video tawbase ko adu music video tawba 2012 matung 12 13 13 se sahi ma gap lere ko 14 se da kari hai gadra interview ko hai tare ai ahan ba film oi gada ba se interview ko pa se da ai akhoi khunda lere me adu ai se kari gumang ngasi gumba se tasengna ngasi gumba se ai akhoi khunda gi halak pa hai tare nungthin gumba da halae adu haying gumba se interview oi gada ba man khre ba ko ai di khang da ba adu erga so amtang khangjaning ba gi chat pa hai tare ko interview ni hai ba mak to khang da ba chatla kan da ngasi interview ni hai ba du khang ba hai tare adu dagi ai interview du da direct yaw sala ba hai tare adu dagi mi me am interview chale adu su isol na tan bi ba hai ga dra engon da ko isol na nungsi be bagi ai apamba ai na pamjaba line se da isol na nungsi be bagi thajan bi ba hai oiram ga dra khang de adu da dum interview du da ai success oira pa hai tare adu dagi ahan ba film milni umlo hai ba ko kawba mi kup lei ta ba hai ga drama te muron da hai ra gi okay milni umlo adu ka mete lon da na kawba mi kup lei ta ba hai bi nungsi ba gi kawba mi kup lei ta ba hai bi nupa du na engun da nungsi ba gi kawba mi kup lei ta ba natraga na aina nupa du da nungsi ba gi kawba mi kup lei ta ba adu oiram ga dra ko film gi maming da na romantic movie ne romantic movie chingda habde aina adugi film da chingda ningthaugi macha nupi sarga adubu thungna de film da hadi tragedy hai tare ne romantic utar ga su khitang wa ba sad story adu moi gi ba aduna aina aroi badu da angau bi ole okay ekoi acting se ekoi role je hai tare ne adu film se success oi gibra oyen lo wi gibra mai tasengna ko laibak pha da na isol na chan bi na ai tasengna ahan ba film da gi ai adum kari hagidra success oire launch pad oina dre kap re adu da gi mi mayamna sakhang bi re okay film sina oiduna han film sina okay han film sina khoi sak tak pa hagidra sak tak bu music video ani dun tak re adu han film sina hai tare season he na khoi gi as an actress amoina miyamna accept to ba popular oi be hengala ki na tak piri maram dan hai film sigi matang de kitang he na share to bi hai tare director kana oi bi ki producer kana oi bi ki kitang habiyo actor kana director sina khoi director gi maming sina len chung ko ko ma se magi damak ta so ahan ba film magi direct imana direction pi ba ahan ba film oi ba hai tare ma se te sina khoi Kuki gi idol da first Kuki idol nupa du oiram ya ba khoi gi director se isai sak pade yam hai ba ai tare ko mai konjil si yam dungsi ba adu ma na ahan ba direction pi ba film ne ba magi damak ta ai gi so ahan ba film oina ahan ba oi ba hai tare ani maki oina yamna chana ba hai gadra adu mai pa as a director amoina magi su mai pa khra adu as an actress amoina zu Chingboi gi oina mai pa film oi khra tare ko adu ko actor de kana ga ko actor mina ki hero hai gadra film sigi hero sina Bangmin gang te haina Churchanpur gi bizang do oi ba male adu bizang de gina adu khoi kumina ba imanabi hai tare ma di litan side de ni maming duna Chingboi te khoi hum okay hum sina lead characters oi dune ba maroi ba khoi gi characters okay aduna hari film sigi matung da 2014 sida film se number hogre adu matung da hoji bhawu sida film kya mukti nambi khare as an actress amoina lead role to base kya mukti subi khare ahan ba film duga paragadi taruk mukti suni sure release to base hoji amasina taruk suna basina charity show chat pa hai tare ai na isana direction pi ba film hai tare latest film se isana direction pi ne hoji charity show chat ni se aduga pen kari release to ga da ba malai khoi kari kon James Bond na comedy gi film ai na James Bond gi maming si yawi okay film kari James Bond hai ba Hulkon James Bond hai ba James Bond kai heading ino se metel se khoi Hulkon hai se khoi gi zati gi kari ming thong hai ba ama ko Kuki gumba hai tare ko
सिनेबा खुरकोन हायरदी कुकी गुम्बा अदुगा जेम्स वन कुकी की जेम्स वन हायबने कुकी जेम्स वन हायबा गुम्बा को ओके से नंबर लोरे थादो जेम्स वन हायबा गुम्बा ने रिलीज तौद्री थादो जेम्स वन हायबा गुम्बा रिलीज तौद्री बा तौद्री ओके रिलीज तौद्री ngare lere adu amadi huji release tawraga yam kana charity chali hari ko charity chali ba isana so ahan ba direction pidura taruk shuba sina isana ahan ba direction pi ba film hai tare huji yam kana charity chali se si film ma ming na kai ko bi ba numai hin kho mi nu hin kho sina koi manipuri da mai temron da hai ba taragadi nupi gi punsi mama oibi gi punsi okay yam phajaba film omdo male title yam phajai ha tar yam appealing oiba yam na sensitive oiba title ne adu film si hoji kanu se tawri habni na yam kana masi chali habni na isana su se act of video ra direction pi ba khadana tana direction pi ba khatang din ate da maseda kari hagadra tomboy gi role ama lei bani na ko isana kari hagadra aidi film se da tawa yaw bani na role se aruba role oiraga so ai ngamna ba hotna gani hai bani na ko tomboy role lo ba hai ba si pasina yam lai ba mak tin ate da na aduda ai tomboy gi role si yaw ba tar bani na ai isana amna ba hotna gani haraga ko ai adum isana isa gi film ai isana puthok sa bo ra bani na isana sukum ning ba gi ko tomboy gi role do ai na lorga ai khatang na te da nupi kari heroine ani hero ani sida ai na tomboy role do ai na lorga ba hai tar adudi nupi gi saklon hai tar nupi gi tongan ba face se hai ri film se uram dong bale kano da sai film gi title da su nupi the best to bani na film se nupi the best to film oi bi bra mi isana nupi obedi tasina nupi nupa sajaraga su ko tomboy saraga su isana nupi ni habadu khangni dana adu khangba matung du dadi hero da pama adu da wari da dum lak pai tar okay ado koi cookie film sing se maroina koi romantic film sing na ayam ba audience na pam bi bra natraga family drama natraga koi funa chena bagumba koi kata karate martial arts ko madum pam na karam bakal gi genre hai tar film type se sum karam se he na popular oin kan bi tasina aina uba khangba dadi ko family gi story gumba love story have si di yamna maru oi akhoi mi oi bagi punsi da ko atokpa maru oi di hai bagi na ta si umas mi ne yam pam ma mal hai na khalle ba yam chumwa pam hoi action film gumba da su hoi khara na ha khara na di pam ni ba ko adu raga su anamba de ai family gi story akhoi manipur da manipuri gi khat na ta ba akhoi tribal da su have the family gi story hai ta raga di mi na ko khitang interest yam yawi hai na yaw hai na khan ba long ja ba hai tari family story natraga romantic movie or targadi audience in the hena yening ba phawli ha ba yam baja wakal oni ado ngasai hoji gi charity chat pa gi wakhum jata pi bani na ko cookie film sing se premiere show ut pa ha gadra release to base karam mong da tawi sidadi ko gi maitelon movie sing se aham da premiere show lani adagi cinema hall da release to ni mai tawi adu cookie film sing se mai to bi magi keno se release to wi mong se cookie film se release pasina release hek tawbada dix de hek phong de ba manipuri gi si oram gadra khang de ba ko release hek tawbada dix ta phongram do man de aina khan ba da ko akhoi gi da haira ga di release hek tawba matung da dix ta phong de bu charity show si jingi khunda oyo athapa do oyo anak pa do oyo akhoi ni yarga ma khai akhoi na kari hagadra ka pachat pa hai tare thap kera nak kera ko akhoi na habadi mi pum khuding mak tu ying hanning ba hai tare pa man ba du da akhoi na thap kera nak kera dum ka pa hai tare mai ka pa sa response hai tare public ki response khul dugi miyam gi response mai to yadum mayam che hek to hup tani yengula para ticket ka che tum kangna bra kamain feedback lebi tasengna habdi manipuri ga chanam manipuri film ga chandam naraga di ko ai am wajai ba wajai haba tar ga su ai loina makti hai ro ko adubo khara di wai sina khara gadang da khara wai haba sida yam da khangbira magani bo tasengna khoi gi se charity show ka pat pa matam da ticket ki maman da su kari ha ga da do lu yam wang musi yam wai ba adu ga su tasengna public ki mi hai tare mi na ying bi bagi damak ta khoi cha khoi habdi khoi se harau jaba nungai jaba ne ba ko aduna sium bai ma yam kan da su hai ning de loi na khangbiram ani miyam na su loi khangbiram ne kayam wai kayam nungai ha su loi khangbiram ani ba adu ba khoi gi producer sing hai tare film su bu puthoi ba sel thadari ba producer sing gi damak ta di dum film si puthokro matung da madu da ki tanjaba senpham khara duna dum magi thada gi ba senpham da dum ko na bangam jabra kai habi ning dai dati
mang ba hadi mang yang kan bibra tasengna mang ba shume am lay tasengna khoi society sidadi anamana mang ni haina khale ai adu ba khoina thawai yauman baduda akhoi na hauzik film kumi ba puthok chari ba myam si handak chahi natragana handak matam sida khatang akhoi na puthok chabana te thai ni dal leriba do akhoi na amuk han amuk ka kari hagidra akhoi na no na put amuk ka puthok pa ne ba ado akhoi na si han ba yade ko thai ni da akhoi gi ahan singduna puthok chari ba si film ko art ase akhoi gi society da hairage se akhoi na mang han ba yade adu paisa phangira phangwaidra adu akhoi na hingan da ba yade haina paisa phangdra ko akhoi thona leina adu da kari hagidra dum hotna ba haitare yam phajaba spirit ne haitare koi sel gi yengdana hariba art form se mangan biya de halaman hodok piram ba art form se koi makata na koi younger generation sing china continue to godabani habi wakal onda koi Kuki film se yam puthoi habani mathang se koi direction da su lai handak ki isa gi taruk suba movie si isana su direct to bire hare Chingboi na ko why direction to gen khalai se kai gino tasengna ko ozai se art si film si yam pam jai angang oiringai haibadi pikling yam picture child oiringai du nate ko haibadi khitang agyan tar haibadi tin years ta changak pa khitang lei sabi park pa du adudagi art si thawai yaw ba senjilak pa hai tar ko aga ina khale aina han ba khan ba sida direct actress artist oina changba du na taba isana pam jabna akhoi angaw ngai film adum yenge dana sida aina yeng kan da aina khalise ai su film maker amoi ba pamba director amoi ba pamba adubu habdi mi oi bana isana pamba si direct khoina phangde dana ahan bada kari hagedra aina phangba dudi aina director pamba su actress ko artist oina kumkhre dana adubu kumba taraga su hauzik se sum khala kan da aina angang oiringai dagi aina pamba pandam haibadi art ta film line sida masi ai phangdaba yade haina si amtang di hotna gi haida ai gi taruk suwa film se ai isana direction piraga isana sukumaga artist atok pasoni aga dumaina ngamna ba hotna ba haitare ngaw ngi di film maker mo gi habi wakal onda hona kibani aduna handak ti soidana mang phauna re har tare taruk suwa film se di sagi adu hojuk charity ga sapiri bani na response ko mai tori adi mayam dagi film se kitang mayam na pam nayen kan bi bra hoji charity chat pa hor bani na kamai kari kamai charity se chatle yam mayam haiba mapam di yam ji ko mapam khara amani habiu mapam ahan bada khoi release budi khoi mod bu khoi isai khun release tore ko maram de khoi di hol lei ta ban isai khun na traga na ama hekta da khara ba mapam project ta ga lampa mapam da adum release ta wai dar ado release budi mod bung da tore ado ani suba charity sorry I mean first charity show sidi thangkan phai hena cycle da cycle gi thangkan phai hai amasida aduda charity show aduda adum mai pa e haibadi mayam gi feedback si kumai lake paisa gi wana te ko paisa budi hoi adum phangi adu sa paisa adigi na mina ai ngun da thagat pi ba chang aduna henna ai nungai jai henna ai mai pa i haina khali okay hogu oina mayam na release to budi horaga charity chat mayam sida mayam na piri feedback thagat pir pum appreciation mayam si yangurga di film si apabo mai ke da successfully changeli haibitare okay ado hoi director su oiba hore makhata na dum acting to bige gen khan bran raga direction galwena na acting si to gen khan bran ta full time director filmmaker oi gen khan bi brakari objective thambi tasengna mi oiba hoi isagi kari hagidra character manner si habadi akhoi gi sagi character hongba yadraga su sak haiba sidi nong madi soidana honglakini aina artist oina habadi artist hai hoi sak phajaba khatang artist leiba yai ko thiba du leiba yadi haiba gi wana taba sum aina actress oina habadi main role du aina ai punsi chupa loba yaba natte nam chumo aduna aina khali si hoi aina naha oirangai da aina main role artist oina su main role se loba yaringai makhai du adum lokini lokini adubu aina kitang lira kanda hai tare ahan oisala kanda mama sabio mache sabio mo sabio adu loba yaringa me khai lone adi mathak ta hen ba amuka director oiba amin thong se si adum ai punsida puba yabo raga adum pujage si oiba pamba hai tare
Okay. Ado koi Chingboi ki matang na koi kanjani se koi music video dagi film da lai film dagi hujik film sida mu kharagi he na thawa yaujabani na direction phau lai koi acting to budi thadok palaitri adu direction su yauksalabani adu siga loina koi taja bada koi gi maitai nu pising gi haitare moina sanaba sumang lila haitare sumang lila gi festival da su Chingboi se special jury award ko ma phangi basu larian ta jai kamai to buno karam chai ta gi buno adu gi experience da kitang share to bi masi kanana post to ta se na da ikai jai habdi kari hai gadra yam isana su yam thazad ba habdi mina kari hai gadra confidence leite na khalam basu yayi ko habdi itha thazad na phang ba hai gadra ai se 2015 da ai gi ahum suba film se hek loi ba 2000 ai gi ahum suba film se 2015 da charity show have they released over where 2015 February March smaina si matam se da charity show chat pani ba ado si marak se da da surjit maibam haina ya school dei ne ba ko ma se khangnara e aina dada ai film tawe film khara da khoi kuki film ko me adu ai si athawai am yawi har kanda abe nang smaina film outline sida film line sida nang thawai yaw ba targa di ko nang tasena theater gumba su tamphom thoe ko aduga acting class o kari bo yu nang to bada yam kan nang gi makta yam phagani haina haram badu digi ai su kari khalle adu mana pusan bigena harame adu ma da surjit na oza warip panaba hauba marak tani hauba marak ta leba oza warip panaba director ko mangonda pusalakan da theater se khara tamba adu acting adu gumadi tamba houdri ko adu ergasu kari hagadra adum kari hagadra experience khara di knowledge khara leye khoi dagi adu mak tamdraga su adu matung dang haktang lepe khoi pabung na bagi ai su phajana chatte okay makhoi da haram draga su akhoi gi family pum ma problem ta ai loina haiba yadin na oza khoi da adu dagi ai haktang to e adu matung da 2015 16 da nupi gi lila competition ni haiba su khangdre lila tamo na amuk haire e da surjit na adu pusalle anti bizenti haina mai lekai mingdo kauri aduda anti bizenti duga kari hagda tin halaga ko mana pusan bi bai tare purakanda adugi lila duda lila do so lei ni haina haye adum tam ai competition ni haiba su khangde adu hapta amagumba watlingai se ko competition ni haiba se khangi ba pakhat manduna ai prayer dum tawa isol da prayer dum taw kan da competition ni haiba se khamo da khoi gi yum phau da su khoi gi thang habdi nupa saba hai tare nupi lila habdi oza khoi su doi khangbiram ngani nupa saba khaido kani aina nupa saba da yaw ba hai tare aduga thang hai ba gi sin su khara yaw ba hai tare adu da ina yum da phau da ima ga pawi muang da thang hai ba adu acting loi tor gan da ko pakhat man du da habdi aina hutna man ba du da isona sanbi du na ai adum kari hagidra judge khoi gi nungsi judge khoi na nungsi bi ba gi haigadra ko admaina isona tanbi ba gi aina adugi jury mention special jury award special jury award 2016 17 to 16 the award to show du le award phangi haina haiki lauthokpana 17 da pithok pai tare mama chahi se okay ado khogi lila party hai tare lila kanglup sigi maming ne ke koba lila maming ne ke ko ki ba du chitang hai birom maming lila khoi gi lila gi party sina yangam lerak nupi lila association adun ga lila maming khoi gi lila gi maming duna sayon haibra adun okay sari ba character dudi kari ai sina hero gi macha saba ningthau hai tare ko adi macha saba macha saraga ai ning dina lairen ba ko ba adugi dialogue ko baning sing malai line ama tang waraju aroi bagi du khara ning ani sing ade hata habiramun nupagi khonjer da sarasi ani sing yam kanna habidi nupi obina khoina kanna manaba hotnaraga su manaba chap manana di manar oidana da khara di tawge last ta kari haigadra bet saba nupi
ꯕꯦꯠ ꯁꯥꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯍꯥꯠꯂꯦ ꯍꯥꯏꯅ ꯈꯟꯕ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯨ ꯑꯣꯏꯅ ꯃꯥꯒ ꯊꯥꯏꯅꯤꯗ ꯅꯨꯡꯁꯤꯅꯔꯝꯃꯒ ꯃꯥꯅ ꯑꯣꯏꯅ ꯀꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯐꯖꯅ ꯁ꯭ꯇꯣꯔꯤꯗꯨꯁꯨ ꯐꯖꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯈꯔꯗꯤ ꯗꯥꯏꯂꯣꯛꯇꯣ ꯈꯔ ꯍꯥꯏꯒꯦ ꯀꯨꯏꯔꯛꯑꯕꯅꯤꯅ ꯃꯥꯜꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯂꯥꯁꯇ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯑꯗꯨꯒꯤꯅꯦ ꯆꯤꯡꯁꯣꯡ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯄꯟꯊꯧꯒꯤ ꯌꯥꯏꯕꯤ ꯂꯧꯈꯤꯕ ꯅꯪꯒꯤ ꯂꯨꯔ ꯀꯛꯂꯒ ꯄꯟꯊꯧꯒꯤ ꯃꯛꯁꯛ ꯇꯥꯟꯒꯅꯤ ꯌꯥꯝ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯒꯁꯨ ꯌꯥꯝ ꯐꯖꯈꯤ ꯑꯗꯨꯒ ꯑꯦꯛꯁꯄ꯭रेशन ꯍꯥꯏꯇꯥꯔꯦ ꯇꯨ ꯆꯨꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯕꯣꯏꯅ ꯍꯧꯖꯤꯛ ꯎꯠꯈꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯆꯥꯕꯗ ꯎꯕꯗ ꯑꯦꯛꯁꯄ꯭रेशन ꯌꯥꯝ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨꯅ ꯑꯩ ꯃꯥꯜꯂꯝꯃꯔꯣꯏꯅ ꯖꯨꯔꯤꯅ ꯑꯦꯋꯥꯔꯗ ꯄꯤꯔꯤꯗꯣ ꯌꯥꯝ ꯊꯤꯅ ꯆꯨꯝꯅ ꯑꯩꯈꯣꯏ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯜꯗꯣ ꯑꯩꯈꯣꯏꯗ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯤꯡꯕꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯔꯁꯅꯦꯂꯤꯇꯤꯅꯤ ꯄꯔꯁꯟꯅꯤ ꯃꯈꯥ ꯇꯥꯅ ꯆꯤꯡꯕꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯗꯨꯕꯨ ꯕ꯭ꯔꯦꯛ ꯑꯝꯇ ꯍꯥꯟꯅ ꯂꯧꯒꯦ ꯍꯥꯏꯇꯥꯔꯦ ꯆꯤꯡꯕꯣꯏ ꯑꯣꯀꯦ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯝꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇ ꯌꯥꯝ ꯊꯣꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤ ꯋꯦꯜꯀꯝ ꯕꯦꯛ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯃꯅꯨꯡ ꯍꯨꯠꯅ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯣꯁꯤꯒꯤ ꯁꯣ ꯁ꯭ꯇꯣꯄꯔꯅ ꯀꯨꯀꯤ ꯐꯤꯜꯝꯁꯀꯤ renowned and very popular actress Vahneiching Hangmi alias Chingboi Chingboi magi nickname ni nickname sida hai tare Chingboi lak sage Chingboi haiba nickname se ngasai Vahneiching Hangmi sina koi yumnak oire su tak bi kare Chingboi se komai la ino Chingboi kai haning ni kitang abi tasengna Chingboi haina koriba mingthong se kari maram gi mayamna ko bira ino haido haira ge tasengna ai gi family da Chingnu haina kaubirak pani okay Chingnu habdi Ching haiba sida mane boy ga nu khatang da ne ba khedar ise kari maram gi Chingboi haina kaubira ina ba hai taragadi aigi ani suba film do adu so adum popular oire okay adu gi film du dagi Chingboi Chinga aigi aseng bagi ming Chingduga film du da Ching hai se chap mane boy ga nu khatang da khetnai ne adu da Chingboi haina film du da kaurak pa du dagi ai se Chingboi haina hojik phausi Manipuri oiba imanaba mayamna su Chingboi haina khangi hojik phausi ko aduna ai Chingboi si henna pamjaba aseng baming du pamdi haibai natte da sumina nungsina ko biba ningni haina khallaga dum pamjaba hai tare okay kogi Vahneiching gi Chingdu aroiba gi Chingduga boy se ka tapsala boy haisina koi ibema ibungo haiba sumai oidini ko yam nungsina kobagi mi amada haibta de angang oyu ahan oyu nungsina kobagi ming title guma haitare okay Chingboi ado Chingboi na koi film gi line sida laki khan gi basi probably koi film gi lines da already acting toramba hero heroine actor actress mayam am uru badagi inspiration laga oiramba su yai hadi anga ngi yang ki baitare komai ubigi isagi favorite actor actresses kana oiraga moji yengunaga isu film kumge kai khangi base kana di ubigi tasengna ai anga oringai da film gumba siam pamje boko ana tasengna aina anga oringai da film anamba habdi Manipuri film shu yeng adu raga su akhoi anga oringai da Manipuri film su kaya kanna lebadi natri thokti thoe yam kana habdi Bollywood ka chandam raga di yam khene boko adu matamadu da aina pamjaba habdi Bollywood actress sida Preeti Zinta dune ba Preeti Zinta pamba duna maram orga ai ngasi se acting line sila hoi acting line habdi film line sida laga acting yam kana tawning bai tare film sida okay acting line sida yam kana acting tawning ba phawgi basi koi Preeti Zinta noi kre aduga projecti film maker ama ogi habagi wakhalon su hadi tunggi future gi yanga madu su lebi kre yam noje yam interesting oi ba person ne du makha tar kuje koi manung hunna Saturday show gi yam maru oi ba machal amo oi ba part amo oi ba rapid fire round hai tare question se thuna hang pa adu yaring ei thuna su koi khumno bhona bi bai tare madu gi round duni hawro siko rapid fire okay rapid fire round with Chingboi Vahneiching Hangmi okay ahan ba question rapid fire gi actress amoi bagi best thing about being an actress amoi bagi khwai nungai ba se kari hoi actress amoi bagi khwai digi nungai ba se akhoi na actress oidrigai mamang du da kanam tana akhoi si kananu haiba khangbiram de ba ko actress oiba du dagi sak thigera phajagera mina film du dagi urabanina mina khoi se yamna kari hagadra sibi ba appreciate tawbi banina ko khoi na chat pam du da su any kudong thibo yu phabo yu mina khangbi na aduma khoi gi demak ta phabo adum oi ba hai tare aina kan mathangi question su same aduda
adugi opposite hai tare actress oirubagi worst thing about being an actress oirubagi khwaidagi nuai tabase gai oin khan bi nungai tabase yam nungai tabas na amasina akoina actress oidringai mamang du dadi akoina chatningba habedi mafam any mafam chatnanga lang koi ga sumina kanano haina khangbi da bai tare kanano kari to bun habna kanam tana hangbi da bai tare actress oir abani na kitang akoina sui base kitang pig basi yam chauna sandok piba gumba go aduna ya kwai digi wa basi ko kari yam tan na badu su yam chauna sandok piba aduna magnify to go basi adugi wa okay mathangi question si Chingboi se kanano hai na define the hai targadi define yourself in 3 words wahi hum the define to be only 3 words Chingboi se kanano karam makal gi mean kamai ai doino wahi khara hai biro amtang phajana amtang hai biro ai define yourself in 3 words hai di Chingboi se kanano karam makal gi mean ose wahi ahum khatang da sum hai ri kamai pidu me kangre okay koi Kuki maron da hai se dum yai wahi ahum da Chingboi se kanano hai gi hai targadi Chingboi se actress amani actress amani aduga actress ama oina aduga miyam de society ama so Manipur da hai tare okay actress le mi pum khuding mak ki kari hagadra khoina actress amoi bi mi mayam gi seba khoina ngam ringai makai tawning ba film atokba khoi haiba kari hagadra khoi kari amta lei de ba film line sida khoina haijabada habade mi gi mi bu harau hanning ba mi am pum namak tu tribal oyu Manipuri oyu Manipuri oyu Manipuri di oyu du ni habade maitai oigera pangal oigera khoina loina mo pu entertain to ba yar ga de khoina dum hotna ni okay am pare mathangi question lak sage wahi hum da lak sare roi karigumba Chingboi si acting gi line si da direction gi film gi lam si da leram da ba targadi karamba profession si tobirang mani khali tasing ai se aina film line changdring ai da lyric kari hagadra ai tasing na sign akhoi mi oi basi isana pamba haibdi akhoi imung da awaba khara leibagi isana pamba subject shu loramde ai tasing na science yam thawai yaurame science phajana loraga CDS gumba try toroga army officer ama nupi orga so adu gumba pamje bako adu hauji isana pamba du mi oi ba khuding mak na phangjaba nati adu phangdrabani na ai film line sida okay okay otherwise film line pam de haiba yuana ti ko torom da batar ga di army officer phoba try torom ya try to ni okay adu isa gi keno city education city krai bak to education se ai hauji handak sahi da BL oini handak sahi BL oini okay hojik se tum attempt to yari hai tar CDS ka okay mathangi question lak chage rapid fire gi 3 things men should know about women nupi gi maram da nupa sing jena ko khanghaning ba nupi gi maram da khanghaning ba wafam ahum kha kari kari khanghaning nupa sing jena nupi gi maram nupa sing sina nupi gi maram da khanghaning ba haibadi nupi mo oi bani na ko understand to honing ba se kari kari area da understand to honing nupi amoi bagi lichat sajat ta khara kari hagadra phajana haibadi nupi amoi bagi lichat sajat khara phajana hingba pamba adugumba oihaningani haina khalle aduga nupi amoi bagi nupi amagi ing habadi nupi haiba haise nupa ga yam khetnai nupi ama oibada mana nupi haiba sidi nupi oigira nupa ora khoi nongma mi yum palakani sagai amagi mo oigani aduna mo oibaduda mi gi mo imung aphaba semba oyu nang nakhoi na changba imung duda aphaba semba oyu mo aphaba oyu natraga na nupi am oraga thona laiba haibadi kari haigadra nupi amagi right to chumna khangba lanna sinabadi nataba adumaina okay summa mayam nupi gi right mayam le mayam aduge makhoi gi makhoi na yumna sagi olaga mo werak pa summa mayam si understand to honing hai ta nupa sing da okay mathangi question si Chingboi gi life si da hai ta ne ko real life si da koi story me ire khala si adugi story to film nam thok pa taragadi probably samana direction su pire khala si ko pidre khala si kana nam pise senu film se namme khal Chingboi gi life ta film ma namme adugi film di maming kari haine thon bini aduga Chingboi gi role se isana dum to bigadra atopa mi mum tong name of the film Kuki londa han habira aduga Manipur da translate tawrasi lungset wang nei lo lungset wang le no wang nei lo lungset wang nei lo asigi translation kari meite mon da hapta di nungsibada
laibak thiba hai tare okay nungsibada laibak thiba nungsibada daw leitaba hai gadra okay film aming se okay adudi sigi Chingboi gi role sidi kanana tahoningi ai samak tawni okay samana tabu ya khoi nungsibada laibak thiobagi wafum khara jo lem do male adudadi lakcharo okay adudadi am kala aro hai tare okay mathangi question da lakchar ge Chingboi na huju phawda chabada ko khwaidagi weird oiba strange oiba charo ga is kaino ain charu je na khanba any chinja huju phawda kari chabi ba yaw khara dal dal hawai je haina da bram haina de maram lei maram du hai biar ga hai biram maram du dal si yam kan na chara di puk noi khalak pa male di okay all right mathang si fanoi na hangjaba question ni khoi gi tha sin mayam chana ba yawre na ko hujik ti mayam jo haina re tha da hujik ti mayam je lam koi ba ga chat pa ya ba gi stage su yorok to re ga hai kari ma tha da chat pa gi chance pang tar ga di for the sake of fun nungai no gi da makta for self entertainment gi da makta isana isabu nungai no da khoi sei ta ba ga sum jawi na sei sak pa ga sum jawi adu bu tha da chat matam da di kari to wi ni isana isabu nungai no gi da makta khang de da kari tau de ni kari tau no khang de tha da chala yeng tare ko okay yeng ba chat ba tare de na tha da chat le yam angak pa man yai na isa da ai pun si da kaw ba ngamoi da ba makha adu di lei ni okay mathang question si Chingboi gi khwai pam jab isai se kari karam bai sai da any isai any lon ai any sai hoi khwai pam jab Manipuri gi sai da mingsel haina oh mingsel se nupi ningor sing na ngau jaba mingsel hai do ado phabi bra line amagumba kharadi bahar to line am tang sakpiram balana sakpagi timing da kitang tappa duina sakpagi any line da kitum sakpi mingsel ningor sing na ngau jaba mingsel aina toina yengdi ba mingsel isai su yam padan sakpi re okay ata khoi Kuki lon da so dum isai pam jaba dum le no male ama hai biu karam isi Kuki maron sida aina pam jaba isai se gerzingin aigi film da hai tare aigi film da sakki bisai aigi maktin taba khoi kumina ba artist atok pa yi ko isai ama hoi pam jaru bi wani isai do ha matiam tang sakpiram kauri okay sei di kaw re ba ama sule okay ning sing ma matiam tang sakpiram ama de sakke aiga heron aiga kumina ba hero duga sakpai sai do kasi lung laya sam jing nang bo nahi e lung de nei gel do singo nang bang lung sit ding kita ponte hin milo zeno kahin lung sit na milding lung hinge lo zenin boy kalung sit nan na hin phal thei po amazing sai ba mayek sing do ko ko lon khang da bena kem khang da du bu sai ba khosak tu da di ai wa khanda you are a good singer isai kaino da khoi Kuki lon da isai saksi kana kana amta approach ta pra kamai da wi tau de maram de isai sakpan ta kana amta na ta da bai ta pam dong mali isai patana sai hai tare ozana hai di am chume I like very much ko yam pam je isai se isai khosak tu da yad re yam phajai ba yam pam ai ta sing na ko ha di aina khoi film se film line da chang jngai da Manipuri film oyu Bollywood oyu khoi film di yam de na yam ming adu di mar da Manipuri films gi isai oyu album gi se yam pam je Manipuri gi film Manipuri gi isai sing se yam kari pam ga dum isai to da ka dum sa ga dum nang bai tare so na ngasi gi Manung huna Saturday night show gi edition si yeng matung da khogi Kuki gi music director sing na so na Chingboi de isai sakpiyo na approach tong male tau su tor po oisenu okay Manipuri film gi su jam palam ni na favorite Manipuri actor actress kana kana de oibi agi favorite actress da have the sakta haibagi wana te ko sum nushiba have the acting da orgde sister Abhinav okay actress da actor di kana oibi actor sida Gokul okay okay mathai question la age rapid fire gi karigumba lebasi gi prime minister Narendra Modi gi unabagi tanja phangtar gati kari wari sana bigan
phang ba tar ga ai di film line si da phagi soi wa sing ba soi wa hai ba tar ga di film line si em wa na horok pa ni no ko ta sina akhoi gi film line si da phatna chaw khat na ba adu gi maram da ai ta sina okay modi da han ba hai ga ni okay film chaw khat na bu ta sing biu hai na hai okay mathang sina akoi cookie loan da hai tare cookie loan se isa na cookie loan se ngang bi bana khwai da gi phajab wa hai tare khwai da gi phas si na khwai da gi phajab wa hai ne khanja ba Chingboi na this is the best word in Kuki language according to Chingboi Chingboi na khanja ba hai tare kari wa hai oi bi Kuki language cha any one word khwai phajai en khanja ba most beautiful word in Kuki according to Chingboi kin nang kalung set ne adudi wahi ani hum subo male oh only one word why phajaba wahi only one word aya ama ekta khan biu quickly kesu kai ti phajai na khanjaba hai tara randomly kesu kai ti phajada bo ram baju ai according to other people adu hujiki wana ngak tang randomly khwai phajare khan baju quickly tick tick 1 tick tick 2 tick tick 3 matlab tonchan hai se kai hai di tonchan hai se have the character have the manner okay manner sina khwai phajabu hai wa hai word nen khan jai okay character hai ba tonchan hai ba hai sina kai phajabu wa hai ne na lobi re okay mathang ye question lak chage which one is better kana man hena phage certificate or experience certificate or experience yeah maram khoi experience lai basi yam kanai dana khoi na kari gumba any interview ya karam khoi na kari hagadra interview ma real life ta thingla experience yam kanai certificate hai basi di khoi certificate kan na di hai banate ba thabak taw ya de okay certificate du da changye isana hai traga di mina certificate du di kari hagadra certificate du da chang batra so isana hai traga di mina kari hagadra handana yengbi ga jaina kane certificate katna yade experience madhuk tare okay ani makse marudi oi adu experience is better okay last but not the least aroibe question se kari gumba Chingboi na 24 hours ki only for one day chief minister of Manipur ki chief minister oiba phangta ragadi imagination ni ko only for one day karam thabakti soidana tarongani only one work you will definitely do Manipur da siam oi tar nupi da otpa nei bi ba crime mayam se siuma se phajana handle tarongani handle toning ba okay one day nong makhatagi siam oiba phangta ragadi nupi angangi mathal chathari ba crime mayam se soidana nong magi oina di yam kana control tawno honara ngani habani yam phajo wakaloni ngasi Chingboi ga sanari ba rapid fire da su yamna thamoi sengna yamna openly pakum bibi aduga mamang thangi ba question mayam da su yamna na pakum bibi yam ngai jenga se wari oi basi da Chingboi da khoina sidi hangja banatre hetare Chingboi gi maikai dagi ngasi impact news ki manu huna Saturday night show bu yengri ba mayam se talk show ani khoina tawri ba thaba khuding ma se da soi ba lei ba taraga su yeng thi haibidi hai thi ba natawa adum kari hagadra tum thokpi ba haibidi admaina support tawbi ba ba azana haibadi ngamde yaitet pa aduga criticize to buibugi mahutta hairi ba asobi mayam do sum thokpi na bidam ta mayam na support to bi haibagi message to ninga se Chingboi na not only khoi nga sigi discussion manu hunagi unajari interview ki program si tana any art form any performance any thabaga ma torok matam da miyam madubu support to biu asobi argo de chum thokpi habi yam phajabu wakaloni nga sigi thorom si da yam phajana pakum yam pibi re yam ngai jeng asi Chingboi na ngasi khoi thorom si lengbe ta thorom si ba thawai happy khiba mapung phan khiba complete hon gi damakta meaningful hon gi damakta Chingboi bu aroi ba ta thaga phondok chari aduga manung huna serna shogi gift partner ligla gi maikai dagi gift hamper am khatanga gift voucher am khatanga khudol tam jage thank you so much Chingboi tung da su amu hana una bagi tanja log jage ngasi gonadi thaga chaba phondok chari amu kahana thank you so much thank you masini ngasi gi manu huna serna shogi tharong ngasi gi addition se karam to bi bagi khod khan vir pa yagani khoi mail id di impacttvnews@gmail.com natraga khoi Facebook page www.facebook.com/impacttvmanipur da join to biraga comment of the feedback tha vir puyagani well ladies and gentlemen thank you so much for joining us from the other side of the screen until next time this is Raj Nongthombam signing off kurum jari